Indiana Pakistanda Nongthaktagi Landakhi. Detailed explanation. Ngasi ayuk tum mahulapadasu pau anong bukya may talermi. Indian force na Pakistana Nongthaktagi chatrak balanda taray na ngakthok na may tiba bigi pau lermi. F-16 yaw na Pakistan jet mga dagita na kapthaki bagi pau lermi. India ki Nongthaki chunggoy S-400 na hero kung kibagi pau. Pakistani drone sing badang kapthra matungda Lahore Faisalabad amani Sialkotagi Pakistan ki defense system awake thugay kibagi pau manil wawa ka lermi. Siguma maitreng thupa pau si yam tuina lakhini adubu DS na ngasi puduna lakchari basti yam interesting oigani madudi Pahalgam da lam koiba kunturuk hat ki padu gilam khumboina Indiana launch tawkiba Operation Sindur gi yakai ro loina Indiana Nongthaktagi Landakhi badu madu matau kramno maduda Kari Khutlai Sijinnakhi hamna singa ki video sage khoi yam nungai na khangmina si kupna Operation Sindur gi yakai ro da Indiana Sijinnakhi basi thak wang na buklai ngakdani France na saba cruise missile Storm Shadow adagi Nongthaki apai bisungdagi heithagdabut gumba tahning ma target mapa chumna tahanba yaba free fall bomb hammer kasu Sijinnakhi marukthana Chahi tara panchangna larik tamaga degree kya Sijinnafung khangna taraga leire thabuk phangda wanaraba madam staidamu AI na thabuk sumun silakli aduna tung koigdaba thaba ama phangge haragadi latest technology Sijinnaba high ping soibe skill ama tamba mathau tai master Manipuri nahasing na Optibox technologies na 100% placement assistance program ama launch story with a placement of minimum 50k per month AI driven full stack development hariba thatru ki course taida nakoida theory practical projects na placement su pigani American University singa kalif torga 15+ years and experience leriba mentors na takani am hina nungaribadi program loidringi dagi nakhoi earning hogani aduga program su lorapdadi hagi tolof lupa lising yankai dagi hubo job amasu phangani no interest EMI amadi pay after placement gi khudong sab su piri program asi yawu yahoragadi adungi future di secure oire matam manghanganu chahi manghanganu adungi success stories na ngairaga leire akupa marul gidamag screen da hapsar university da contact tobiro office hour ayuki pung mapan dagi nungthil pung ama fawgi manungda tobiro natraga description da form giling hapchurumge mental thajindiro Optibox da gidum contact torokani satra yam lowdavani first come first serve ni aduna thunection tobiyo madu metaruk nongyai matungdani Indiana friends na sawa fighter jet Rafale yauna fighter jet sing chu bike lai aduga POK Pakistan occupied Kashmir Pakistan ki chakthung oikraba Kashmir gi terrorist makun namna safam mapam aduga mapan da precision missile strike dok hoksin bani kapsin bani Micham Praja Sultan Haidra, Anka Nintina Hola Mutunga Maruina, Storm Shadow Mudi Hammer Equiftor Bahanjalaba, Fighter Jet Rafale na Jataki Blanda Sunaki, Minute Kunhundu Delusion Ki. Ay angan ba pung ama minute kunipandagi, amaga minute Yankai Matay Fawba, ahu budung makon na pumnin ki, POK. Bahawal Puram di Muzaffarabad may sumut kibana aki tajung magyan mangwi jangsu hen wangan ki Operation Sindur gi yakai rolasi Rafale kampam oliba Haryana gi Ambala Air Force Station dagi horkibo oigani na thazanari long range oiba aduga huran nola da supaiba ngambar Rafale singasi Nongthakta yam wang na paikalaga international border gi nakshi da cheptrap to lambe la yam haishina yipnabagi radar na khanghandavida pai laiki aduga India Pakistan border dagi kilometer jam kun gi athap dagi missile kapsan baho kibado kapsil le scarf missile asi kilometer chamri rum paiba ngamba maramna Rafale singasi Pakistan gi Nongthakta pai shulubugi lanslubagi matho kishu takide missile singasna dum pokhari ngi sarak sida chap madam mutamda ani suba Rafale sangudagi line of control maya da bunker sing target torga hammer bomb sing amu heithaki panbiyai hammer bomb asi anaiba makhali bomb ne madudi brain panba bomb ni haibi ai madudi magi tasin from target to de susoi shoidana tasluna ba magi tarpam lambel fawbu hongdok jabanga makhagi bomb ne Scalp missile amadi hammer bomb anisna Indian Air Force na Operation Sindur gidamak pamna khankiba khulai du oiki
Operationist POKꯗꯒꯤ terror targetsing thugaibi Indian Army nasu yam chauna mating pangki makhuina di Kari Khutlai Sijinnakhi suicide drones sky striker Sijinnakhi masi Indian sajaba kilometer samarum paiba ngamba aduga target ta paishilaga thumjalaga pokhayudringai nusit ta pung anirom su pairaga leiba ngamba drone yeknabana detect tawrusu luna thupa makhalgi drone hairi nungai bulanbau purga lakchakini nongthakki chungoi S400 na naibagi aduga INS Bikran the bad boy na naibagi video sing mathang purga lakchakini matam ngai minasi